Online Manipuri ayuki pau miyeng tabiro pumnamang puthoi lai shramna khurumjari ahanbada maruoiba pau Kangluf anigi lan asida rajniti gi khudong chaba lawnaba honaba lepiyu Churachandpurdagi mini airport ama Sannabagidamk center na lupa crore 4 kaithokre haibase achumba oirabadi yafam thokte Nabachandra Chahi amaga tha taruk suraklaba Manipurda thokliba kangluf anigi lan asida rajniti gi khudong chaba lawnabagi hotnariba kaya asi lepiyu lenga asida pangal thongna hapiduna Manipur ga apun masaktam kannanaba hotnaminasi Thobal district ki miyambu thawoi bidre haina CM bulana uhanaba hotnariba kaya khudakta lepiyu loinana Churachandpurda mini airport ama Sannabagidamk center na lupa crore 4 kaithokre hairiba asina achumba oiramlabadi madu yafam thokte haina United Committee Manipur USM gi Hanagi President su oiramba Wangkhem AC da BJP gi mirep oikiba yumnam Nabachandra na fongdokre wafam asing ngarang numit Wangkhem AC gi manungda laiba BJP gi thongmi singna handak Narendra Modi na luchingba NDA government asina lengak sasan tarokpa tam ahumlak subagi ahanba numit chama surakpa asida laibak asigidamak paikhat khraba singthaba yaba thabak thoramsing maru oina Manipurgidamak maipakna paikhat piraknaba thabak thoramsingbu ahenba pokladuna Thobal kiam sifaida leiba Nabachandragi yumda pangthokpa khananinabagi mifam amada yumnam Nabachandra na fongdokhibani mahakna makhata na hai center da NDA government amadi state asida BJP lengak lakpadagi Manipur miyamna 1980 adwaidagi matam kuina demand tawduna lakpa ILP chana hanbikre Laibak anigi marakta kilometer 40 changthok changsin gi ayaba piduna Manipurda illegal immigrant kaya irailai na changba yarambagi khudong chaba piramba FMR lokthokre mitop khandoknaba biometric system paikhatpa hore matam kuina miraiduna thambirakpa Manipur amadi Myanmar ga tainariba kilometer 419 rom sangbangam khagi sambal adu hojik makhata na fencing khabagi thabak chathaba hore hojik tathariba lan asida miyamna yadaba AR gi battalion ani haibadi mapan amasung kungani thoi suba battalion lokthokuna atopa central force amana mahut sinba hore haiba wafam kaya fongdoki mahangna makhata na hai ngasi mak chathariba lan asi taraina lobiganu mapan gi lamgi khut yaure hairibani masida rajniti gi khudong chaba lobagi thabak lepiyu rajniti tawba yaba matamda rajniti tawbiyu lana sigi waroisin puraknabagi damak furup anigi miyoi sing wari sananaba thawrang sing leire haina Union Home Minister Amit Shah na fongdokhiba asimak aikhoi miyam gi damak yamna laibak phaba khongthang amani haina fongdokhi Nabachandra na makhata na hai chathariba lan asina kanglup animakta chap manaba chaitheng piri Churachandpurda mini airport ama Sannabagi damak center na lupa crore 4 kaithokre hainariba asina chumbo oiramlabadi madu yafam thokte makhoi gi damakta di Imphal fauna mapalam chanaba lambi kaya ama leiri chasu chatnari adubu tampakta leiriba miyam gi damakta di national highway pumnamak chatpa yadana leiribani amaromda government asina tawba thabak hairagadi Kangpokpi district ki manung chaluraba tampaka naknaba chingi saruk macha kaya samna hairabada Nongmaijing chingna chingba kaya asi manak nakpa district singda chalhalle nan Manipuri amadi mitopta lam yonbagi ayabadu thingjinkhre haibana chingbasing asigi BJP gi lenga asina iramdam asigi yaifanaba paikhat khraba thabak kaya asi aikoi pumna magna khangminasi CM bu sogatminasi haina fongdoki mifam aduda Thobal jila gi adaksha KH Toba Wangkhem Kendra manungi pradhan kaya amadi BJP gi mandal gi thawmi kaya su saruk yakhi tarakpa update da military junta maithirakpadagi India gi foreign policy da ahongba Myanmar gi rebel leaders sing Delhi da pangthokadaba seminar da invite tawkre India gi maikaidagi Myanmar ga chathariba rajniti da chawna ahongba ama oina junta lenga ki mayokta khulai paiduna lal horiba rebel luchingba sing New Delhi da pangthokadaba seminar amana saruk yanaba invite tawkre kumja 2021 gi February amada junta na mikhal tawduna khanba lenga ku tawduna paisilaba matung Myanmar gi lenga paisin napagi dama leibak manungi oiba lan thokpa horaki Myanmar leibak manungi lan asina maram oiduna Myanmar ga lona ba kilometer 1440 sangba India gi ngamkhai paring da maru oiba infrastructure project kaya maham taba hawalaki madugi matung matam sangna India government na Myanmar gi junta da mateng pangduna foba mari thamduna lakhibani adubu hana leiramba India gi policy adu hongdoktuna junta gi mayokta khulai paiduna lan horiba amasung rebel Sarkar ama linkhatliba national unit government amadi Chinri Rakhai amasung Kachin state ki rebel luchingmasing New Delhi da pangthokadaba seminar saruk yanaba invite pibani hairiba seminar asi India government cell thadaduna linkhatpa Sandian Council of World Affairs na sinduna chahi asigi November thakhai da pangthokadabani hairiba council asida India gi foreign minister S Joy Shankar su member ama oiribani Myanmar gi rebel leaders sing saruk yanaba invite piriba India da pangthokadaba seminar asi
Constitutionalism and Federalism haiba sida pangthokadabani adubu masigi makhada taba atopa waroli phongdokpa leitre hariba seminar sida Myanmar gi junta gi lenga ki mute singsu invite pikriba haina laikhai taba ngamdri amaromda Myanmar gi ethnic rebel group ama oriba Chin National Front ki vice chairman sui khar gi maikai dagi India gi seminar sina makhoi gi mihut thagani maramdi Myanmar gi lenga ki mihut nattaba rebel kangbuda invite rokpa asi handakna hanbani masi afaba khongthang amani hari ningsing bayabadi New Delhi na junta gi mayokta leibasingi mamangda official oinal loina bayaw khidri handakta India gi lanmi mihut kangbu ama Myanmar da chatuna leiba ani gi mari chechil hannana ba wari sanaki adubu Chin state amadi Rakhine state na chingba India na sel thadaduna Kaladan multi model transit project na chingba paikhaliba mafam sing asida Arakan army na khudum chansinduna makhoi gi makhada thamkiba sidagi India gi khongphom honglakpra haibagi thajaba leiri masiga mayong nyana India na Mizoram state ki khudangda India dagi Myanmar gi Chin amasung Rakhine state ta electric p naba tharang paikhatpa tawkhrabani Mizoram gi commerce and industry ministry F Rodelina Ministry of External Affairs ki Joint Secretary ga haukiba September 18 da unaduna Myanmar da mai pibagi matangda wari sanakre hariba power line asi Mizoram dagi Myanmar gi Chin state agi Rakhine gi situ way fawwa thingduna state ani asida mai pinaba tharang tawribani khongthang asi Kaladal multi model transit transport project ki makhada Kolkata dagi Myanmar gi Situe hitangphamda jahas laklaga pochai sing puraktuna Situe dagi Chin state fawraga Mizoram fawba pochai pusilakna ba tharang tawribasi khongjing yangsil hannabani update yaripokta tata saktimana thombada mioi mari sokhibaga loinana gari mari amana akaya toithokre ngasi ayuk pung 8:35 rom taba matamda Thawal district ki yaripok khoirom makha lekai da leiba Golden Pillar Foundation School gate manakta hauba upambi amagi manakta tata saktiman amana khanghaudana thomjilakpagi thodokta mafam aduda leiba school suti tharakpa ngaiduna leiba mioi mari soktuna manak nakpo hospital da leikan nakre thodo adubu mitna uhoba singi pawdam gi matung ina tata aduna ben amada thomjilakpagi safu aduna miyamna leinariba mafam aduda thomduna ben aduna amuk thomjilakhibani hairi thodo aduda soklaba mioi sing adudi hidang mayum Sarat Chandra Sharma Nifugamanga apokpa leikhidraba Heramot Sharma Yaripok khoirom maning leikai Haubam Sam Sundar Maitei Kuntraga Taret apokpa Jiban Maitei khoirom makha leikai Laishram Ibomcha Nifu apokpa leikhidraba Yaima Singh khoirom makha leikai amadi Saikom Git Chandra Singh Kuntra apokpa leikhidraba Kanhai Singh khoirom mayai leikai da leibani makoi mari mak khudakta community health center da pukatuna ahan balayengki adubu Ibomcha hariba mioi asi ka hena sokpadagi Imphal gi hospital amada refer tawkre hairi thodok thokpam da Yaripok police team ama laktuna yengsinkhibaga loinana Tata Saktiman driver adu police na lokhatkre mahak yu ngaurga gari adu tharokhibani police na lokhatkraba driver adugi maming angam kuntragani thoi apokpa sungringam kawi kasom kulendagini Tata Saktiman adugi registration number na MN014968 ni thodok aduda Activa ani ben ama NB scooter ama akaya toi thokle hairi